त्रिपुरागी मितै अथौब मापन मणिपुरदा लाक्तुना खुल ngakpa yaure त्रिपुरादगी त्रिपुरी मुत्खिबगुम मितैसु मुत्खिद्रा निंगदुना लान यावबा लाक्पने निंगोम्बम बिबास पावसी ngasi nungthil phongkhiba pandam pauchedagi lokhotchabane mamang sahi me ahumdagi howduna state asida thogli bairang asigi chaithengna miyoi lising kaya lanjena duna relief camp singda changjafam lawduna ngasi su leire chin kuki narco terrorist singna manipur macheta na thugaina bohonarakpadagi Iraibak iramdam kannabagi damak mamal yamlaba thawai kaya na pontha pikhrabane asigumba kaya asigi chairakta manipur thugaina bohona riba chin kuki narco terrorist singbu chapchana thengnaduna iraibak ifurup kannabagi damak thodang lawgani haiduna Tripura da khundab mitai athoba mapan manipur da hakthengna laktuna khul ngakbada saruk yare aikhoi masel machoi tabagum uriba si thamoi sokna pende mitai ama waina ima laibak ngakpa lakbane awaba kaya leirabasu isildagi phongdokningde iraibak ifurup kannaba pandamna mangda thamduna aikhoi ama toina changsinminase Tripura dagi tripuri mutkibagum mitai su mutkigadra ningduna ngamkhai ngaknaba phirepka loinana Manipur da lakpani haina Tripura gi khwai district gi Manipur gi ngamkhai ngakpada saruk yariba ningombam bivasna phongdorokle pausi asiga khanana unaba mada ningombam bivasna hai haukiba sahi me ahumdagi howduna Manipur da thogli irang asida state asigi wangmada leriba mitai singdasu chapchana nungaitaba du fawe irang asina horakpadagi hauna Tripura da leriba mitai singna Manipur da ingtapa madi tangdu laitaba pura uhaiduna makhal makha kayagi khongjang sing changsinduna lakhe Masida natana irang asina chaitheng piduna lanjenaraba miyam gidamak sel yauna angamba tengbang sing supang duna lakhe adubu chairak asida mamal yamlaba chahi nauriba mahiroi linthoi ngambi amadi hemanjit yauna athoba kaya leikhidabagi pau phangkhe thogdok asigi matangda center amadi state laingakna mijeng sangbiyo natrabade Bangladesh Assam amadi Tripura da leriba mitai sing yauksilakuna irang hena saukthorokani haiba wafam phauba thamba leikhe Mahangna makha taraduna moreda mathau tawriba state forcing da kuki narco terrorist sing na satharakiba ka hianba thawongi video ama amuk social media da viral oirakpa thengna khe asiguma tanja asi yoksilakpana I masel siraba phauba ima laiba kaidawraba phauba tengbang piduna leibana yararoi khanbadage hakthengna Manipur gi ngamkhai ngaknaba phirep lawrakpane phirep asi lawnaba khwai district ta mitai singi oiba mifam ama phamkhe Mifam aduna Manipur da hakthengna satuna khul ngakpa yawba haina setpa phirep lawkhe Amaromda mifam adu social media da viral oirakpadagi Tripura gi security agency singi maikaidage Manipur da chatanaba amade khongchad adubu athingba pina bohona rakhe adubu ifurup iramdam ngaktaba yade khanduna Manipur da lakhibane sahi asigi January kulhumdoi da Tripura gi khwai district gi miyoi mari amade February kun mari da Miyoi manga punna miyoi mapan na hogje Manipur da laktuna hakthengna khul ngakpa yaure Tripura da leriba mitai ayamba selthum saphabadi oide adubu angamba mateng pangna duna ima laiba kandaba yade haiduna nongthak lambi da laklaga arambai tengol de attest tawduna khul ngakpa da saruk yarakhi haikhe loina handaki matang asida ima laiba thugaina bohona riba kuki narco terrorist sing ase chapchana thengna hogdrabade Tripura dagi tripuri mutkibagum atopa mafam da leirabasu mitai macha amane Amugana haiba ngamlaroi ningduna ngamkhai ngangnaba lakpane adubu I masel punsinaba yadabagum mami tarakliba si ubada thamoi sokna pende awaba kaya amade mayokna yadubu ima laibak ngakpa lakpane isildagi awaba wahi amata phongdokningde maramasina leiriba CSO sing politician sing amade miyam punna ikhoi khudingmangna ima laibak kannaba pandamna mangda thamduna amata waina changsinminase iraibak ifurup kannabagi damak tungdasu Manipur gi wangmada leiriba mitai singna soidana saruk yarakhigani thajai hainasu mahakna paudam lakle